ꯍꯧꯈꯤꯕ ꯖꯨꯟ ꯇꯥꯡ 8ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯨꯡꯕꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯔꯦꯡꯄꯥꯡ ꯑꯃꯗꯤ ꯀ꯭ꯌꯥꯡꯕꯤꯌꯥꯟꯄꯥꯡ ꯑꯅꯤꯒꯤ ꯂꯣꯅꯕ ꯃꯐꯝ ꯑꯃꯗ NSCN-IM ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ROP ꯂꯥꯛꯄ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯗ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯄꯔꯁꯣꯅꯦꯜ ꯑꯃ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯈꯟꯅꯕ ꯌꯥꯊꯪ ꯑꯃꯒꯤ ꯃꯈꯥꯗ ꯑꯍꯦꯟꯕ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯇꯤꯝꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯈꯨꯠꯁꯝꯅꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ ꯏꯟꯆꯥꯔꯖꯁꯨ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯄꯔꯦꯁꯟꯁ ꯔꯣꯅꯤ ꯃꯌꯦꯡꯕꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯉꯔꯥꯡ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ 19 ꯑꯃꯁꯨ ꯅꯨꯡꯕꯥꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯆꯥꯅꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯅꯨꯃꯤꯠꯁꯤꯡ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯕꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯁꯤꯡ ꯆꯃꯝꯅꯕ ꯐꯥꯎꯅꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯎꯔꯤꯄꯣꯛ ꯑꯃꯗꯤ ꯁꯒꯣꯜꯕꯟ ꯑꯦꯔꯤꯌꯥꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯂꯥꯛꯄꯁꯤꯡ ꯄꯨꯂꯤꯁꯅ ꯇꯥꯟꯈꯥꯏꯈꯤ꯫ ꯃꯃꯥꯡ ꯊꯥ ꯃꯦꯒꯤ ꯇꯥꯡ 19ꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯔꯥꯖꯦꯁ ꯀꯨꯃꯥꯔꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦ 30, ꯖꯨꯟ 2, ꯖꯨꯟ 5 ꯑꯃꯗꯤ ꯖꯨꯟ 9 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯥꯟꯅꯔꯒ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯒꯤ ꯆꯠꯊꯔꯛꯄ ꯄꯔꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯡ 19 ꯑꯁꯤꯗ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯅꯨꯃꯤꯠ ꯑꯣꯏꯐꯝ ꯊꯣꯛꯄꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯑꯃꯗꯤ ꯂꯩꯕ ꯊꯣꯔꯛꯅꯈꯤ꯫ ꯉꯔꯥꯡ ꯖꯦꯅꯤꯝꯁꯀꯤ ꯀꯣꯚꯤꯗ ꯋꯥꯔꯗ 3ꯗ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯅ ꯋꯥꯔꯗ ꯑꯗꯨꯃꯛꯇꯗ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯅꯔꯁ ꯑꯃꯗ ꯈꯨꯠ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯇ꯭ꯔꯦꯟ ꯅꯔꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯖꯦꯅꯤꯝꯁꯅ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤ ꯇꯔꯃꯤꯅꯦꯠ ꯇꯧꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔꯗ ꯆꯦ ꯊꯥꯈ꯭ꯔꯦ꯫ ꯇ꯭ꯔꯦꯟ ꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯖꯦꯅꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯋꯥꯐꯝ ꯑꯁꯤ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯂꯣꯏꯅꯅ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃꯁꯨ ꯄꯥꯟꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ The Rural Development Foundation RDF Yaripok Bamo Lekagi Trustna Narrative Art Form ama oriba wari liba sibu chawkhanaba honabada achuba thongdang loduna honariba Manipur amadi mapalamgi wari liba myoisingda piba award sing Sri Khadangbam Ibotombi Memorial Cultural Sebak amadi Srimati Khadangpam Mangolnganbi Memorial Cultural Seva Cash Award chaliba chahi 2023 gi oina lanthoklagani haina RDF ki Secretary Khadangbam Suranjoina Thadorok Cherol amana ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯋꯥꯔꯗꯁꯤꯡ ꯑꯁꯤꯕꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯕꯥꯏꯑꯣꯗꯥꯇꯥ ꯊꯥꯖꯤꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ BJP ꯂꯩꯉꯥꯛꯅ ꯆꯍꯤ 8 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯊꯧꯔꯝ ꯁꯦꯕꯥꯍꯤ ꯁꯪꯒꯊꯟꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯔꯥꯡ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯄ꯭ꯔꯣꯇꯣꯀꯣꯜ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯀꯦ ꯁꯔꯠ ꯀꯨꯃꯥꯔ, ꯃꯅꯤꯄꯨꯔ ꯐꯨꯗ ꯏꯟꯗꯁꯇ꯭ꯔꯤꯁ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ ꯑꯃꯗꯤ BJPꯒꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔꯁꯤꯡꯒ ꯂꯣꯏꯅꯅ ꯍꯤꯜꯒꯥ GP, ꯗꯤꯕꯣꯡ GP ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯐꯝꯁꯤꯡꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯏꯃꯨꯡꯁꯤꯡꯗ ꯆꯥꯅꯕ ꯄꯣꯠꯂꯝ, ꯐꯦꯁ ꯃꯥꯁꯛ ꯑꯃꯗꯤ ꯍꯦꯟꯗ ꯁꯦꯅꯤꯇꯥꯏꯖꯔꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯌꯦꯟꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯚꯥꯔꯠ ꯄꯨꯝꯕꯗ ꯉꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ AICCꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯠꯊꯕ ꯅꯦꯁꯟ ꯋꯥꯏꯗ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯅ ꯁꯤꯟꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟ, ꯃꯥꯂꯣꯝꯒꯤ ꯑꯣꯜ ꯗꯤꯄꯣꯠ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯄ ꯑꯁꯤꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯦ ꯑꯃꯗꯤ ꯃꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯈꯨꯗꯛꯇ ꯊꯥꯎ ꯃꯃꯜ ꯑꯁꯤ ꯍꯟꯊꯍꯜꯂꯨ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ K ꯒꯣꯕꯤꯟꯗꯥꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ MPCCꯒꯤ ꯊꯧ ꯄꯨꯕꯁꯤꯡ ꯑꯃꯗꯤ ꯐ꯭ꯔꯟꯇꯦꯜꯒꯤ ꯊꯧ ꯄꯨꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯀꯌꯥ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡꯗ ꯏꯈꯤ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.5ꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 250 ꯀꯥꯝꯔꯨꯞ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯒꯧꯍꯥꯇꯤꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯦꯔꯣꯏꯟ ꯑꯗꯨ ꯀꯥꯝꯔꯨꯞ ꯄꯨꯂꯤꯁꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯥꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯒꯧꯍꯥꯇꯤ ꯄꯨꯂꯤꯁꯅ ꯏꯁꯀꯐ ꯀꯐ ꯁꯤꯔꯞ ꯀꯥꯔꯇꯨꯟ 263 ꯖꯣꯔꯥꯕꯥꯗꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯐꯤꯁꯔꯤ ꯑꯣꯐꯤꯁ ꯏꯝꯐꯥꯜ ꯋꯦꯁꯇ ꯀꯦꯁꯤꯌꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ P. ꯅꯣꯔꯦꯟꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯐꯤꯁꯔꯤ ꯑꯣꯐꯤꯁ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯤ꯫